ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯈꯨꯟꯗꯣꯟ ꯌꯧꯔꯛꯄꯗ ꯁꯒꯣꯜ ꯑꯉꯧꯕ ꯁꯌꯥꯡꯊꯛ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯦ꯫ ꯍꯦꯛ ꯀꯨꯝꯊꯕꯒ ꯃꯆꯤꯟꯗ ꯂꯩꯋꯥ ꯑꯃ ꯁꯣꯜꯂꯤ, ꯑꯗꯨꯒ ꯁꯒꯣꯜ ꯑꯉꯧꯕꯗꯨꯒꯤ ꯃꯊꯥꯗ ꯅꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯥꯟꯕꯗꯒꯤ ꯈꯪꯍꯧꯗꯅ ꯁꯒꯣꯜ ꯑꯉꯧꯕꯗꯨ ꯂꯩꯆꯤꯜ ꯑꯣꯟꯈ꯭ꯔꯒ ꯃꯥꯂꯪ ꯏꯄꯣꯝ ꯃꯔꯛ ꯑꯗꯨꯗ ꯇꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯒꯣꯜꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯃꯐꯝꯗꯨꯗ ꯌꯦꯟꯊꯧ ꯃꯇꯥꯡ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯊꯝꯕꯥꯜꯁꯅꯥ ꯌꯦꯟꯊꯧꯗꯨ ꯂꯩꯕꯥꯛꯇꯒꯤ ꯂꯧꯈꯠꯂꯒ ꯃꯐꯝ ꯆꯥꯕ ꯑꯃ ꯌꯦꯡꯂꯒ ꯈꯣꯡꯅ ꯈꯨꯠꯅ ꯁꯣꯛꯂꯣꯏꯗꯕꯗ ꯌꯦꯟꯊꯧ ꯃꯇꯥꯡꯗꯨ ꯐꯨꯝꯖꯤꯜꯂꯤ꯫ ꯃꯗꯨ ꯍꯦꯛ ꯐꯨꯝꯕꯒ ꯂꯪ ꯌꯥꯎꯕ ꯃꯨꯀꯤ ꯃꯨꯀꯥ ꯄꯣꯂꯥꯡꯗꯨ ꯄꯥꯏ ꯇꯝꯄꯥꯛ ꯌꯨꯝ ꯂꯩꯕ ꯍꯣꯖꯪꯗꯨ ꯇꯝꯅ ꯇꯞꯅ ꯇꯞꯅ ꯈꯣꯡꯗꯣꯏꯔꯛꯂꯦ꯫ ꯊꯝꯕꯥꯜꯁꯅꯥꯅ ꯂꯥꯛꯄꯗꯨ ꯀꯩꯔꯦꯟ ꯐꯥꯕꯤꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯁꯖꯤꯛꯅ ꯄꯥꯎ ꯇꯝꯃꯤ ꯅꯤꯡꯉꯣꯜ ꯀꯥꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯕꯤ ꯀꯩꯔꯦꯟ ꯐꯥꯕꯤꯗ꯫ ꯃꯖꯥꯏꯕꯦꯝꯃ, ꯀꯔꯤ ꯂꯩꯔꯦ? ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯏ꯫ ꯑꯃꯗꯣ ꯌꯧꯔꯛꯂꯦ, ꯋꯥꯏꯊꯧ ꯁꯒꯣꯜꯗꯧꯅ ꯃꯈꯣꯡꯁꯦ ꯌꯥꯡꯕ꯭ꯔꯥ ꯈꯪꯗꯦ꯫ ꯑꯃ ꯍꯥꯏꯗꯤ ꯍꯣ ꯀꯅꯥ ꯑꯣꯏꯔꯨꯅꯦ, ꯊꯝꯕꯥꯜꯁꯅꯥꯅꯤꯗꯅ꯫ ꯀꯔꯤꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯣꯔꯧꯅ ꯅꯥꯔꯜ ꯋꯥꯏꯗ꯭ꯔꯤꯉꯩ ꯍꯜꯋꯥꯏꯔꯛꯂꯦ꯫ ꯀꯕꯣꯗ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕ ꯆꯠꯈꯤꯕꯗꯤ ꯉꯟꯇꯥꯅ ꯀꯣꯔꯧꯅ ꯃꯝꯗ꯭ꯔꯤꯉꯩ ꯍꯜꯂꯛꯂꯦ꯫ ꯑꯩꯅ ꯈꯟꯕꯅ ꯊꯦꯡꯅ ꯃꯝꯅ ꯌꯥꯡꯗꯧ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯁꯥꯅ ꯀꯩꯅ ꯁꯣꯛꯇꯨꯅ ꯀꯩꯔꯦꯟꯅ ꯌꯥꯊꯣꯡꯂꯣꯟ ꯀꯩꯒꯤ ꯃꯆꯤꯟꯖꯥꯛ ꯃꯊꯥ ꯑꯣꯏꯔꯗꯤ ꯈꯔꯁꯨ ꯐꯒꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯃꯆꯥꯏꯕꯦꯝꯃ꯫ ꯍꯩ, ꯇꯞꯅ ꯉꯥꯡꯉꯨꯅꯦ, ꯈꯪꯍꯟꯅꯤꯡꯗꯕ ꯇꯥꯍꯟꯅꯤꯡꯗꯕ ꯃꯤꯅ ꯇꯥꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯔꯤꯅꯤ ꯍꯥꯏꯅꯒꯅꯤ? ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯇꯥꯗꯣꯏꯅꯤ꯫ ꯐꯛꯂꯥꯡꯗꯁꯨ ꯅꯥ ꯊꯦꯠꯂꯦ ꯍꯥꯏꯅꯕ ꯂꯩꯕꯅꯤ꯫ ꯄꯪꯒꯅꯨ ꯁꯖꯤꯛ, ꯃꯥꯅ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯕꯗꯤ ꯌꯥꯝꯈ꯭ꯔꯕ ꯊꯕꯛ ꯃꯌꯥꯝꯁꯤ ꯀꯅꯥꯅ ꯁꯨꯕꯤꯒꯅꯤ? ꯍꯣꯏꯅꯦ ꯃꯆꯥꯏꯕꯦꯝꯃ, ꯑꯩꯗꯤ ꯃꯁꯤꯁꯨ ꯈꯔꯅꯦ ꯈꯜꯂꯨꯗꯦ꯫ ꯃꯥꯗꯤꯅꯦ ꯂꯥꯛꯅꯒꯗꯕꯅꯤ ꯃꯄꯨꯝ ꯊꯤꯠꯅ꯫ ꯁꯖꯤꯛ ꯀꯩꯔꯦꯟ ꯐꯥꯕꯤꯅ ꯉꯥꯡꯂꯤꯕꯁꯤꯡꯗꯨ ꯇꯥꯔꯒ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯕ ꯑꯄꯦꯟꯕ ꯐꯥꯎꯏ꯫ ꯀꯔꯤꯒꯤꯅꯣ ꯈꯪꯗꯦ, ꯃꯤꯉꯣꯟꯗ ꯅꯣꯡꯃꯇꯁꯨ ꯂꯥꯟꯖꯗꯕꯤ ꯀꯥꯏꯖꯗꯕꯤ ꯊꯝꯕꯥꯜꯁꯅꯥ ꯑꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯊꯤꯔꯤꯕꯁꯤ꯫ ꯃꯖꯥꯏꯕꯦꯝꯃ, ꯃꯥꯁꯨ ꯌꯧꯁꯤꯜꯂꯛꯀꯗꯧꯔꯕꯅꯤꯅ ꯀꯣꯔꯧꯁꯤꯡꯕꯨꯝ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯆꯔꯩ ꯐꯤꯁꯥ ꯇꯝꯅꯕ ꯊꯧꯔꯥꯡ ꯊꯧꯁꯤꯟꯍꯜꯂꯨꯔꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯖꯤꯛ ꯅꯤꯡꯉꯣꯜ ꯀꯥꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯃꯥꯅ ꯍꯦꯛ ꯊꯣꯛꯂꯛꯄꯒ ꯊꯣꯡꯖꯤꯟꯗꯨꯗ ꯊꯦꯡꯅꯔꯦ ꯊꯝꯕꯥꯜꯁꯅꯥ꯫ ꯀꯕꯣꯒꯤ ꯃꯨꯀꯤ ꯃꯨꯀꯥꯂꯪ ꯍꯥꯏꯕꯗꯣ ꯑꯩꯅ ꯄꯨꯖꯔꯛꯂꯦ꯫ ꯄꯨꯔꯛꯂꯕꯅꯤꯅ ꯃꯆꯥꯏꯕꯦꯝꯃꯒꯤ ꯌꯥꯊꯪꯅꯤ꯫ ꯃꯤꯀꯨꯞꯁꯤꯗꯒꯤ ꯆꯔꯩ ꯐꯤ ꯁꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯣ꯫ ꯀꯣꯔꯧꯁꯤꯡꯕꯨꯝ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯆꯔꯩ ꯐꯤꯁꯛ ꯍꯦꯟꯕ ꯁꯥꯒꯗꯕꯅꯤ꯫ ꯊꯝꯕꯥꯜꯁꯅꯥ, ꯅꯪꯁꯨ ꯈꯪꯂꯝꯒꯅꯤ, ꯃꯆꯥꯏꯕꯦꯝꯃꯗꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕꯤ ꯍꯦꯟꯅ ꯈꯣꯏꯗꯥꯖꯕꯤꯅꯤ꯫ ꯑꯗꯨꯅ ꯆꯔꯩ ꯐꯤꯁꯦ ꯃꯃꯥꯟꯅꯕꯤ ꯃꯌꯥꯝꯁꯤꯡꯁꯤꯅ ꯁꯦꯠꯅ ꯏꯅꯔꯤꯕꯁꯤꯡꯒ ꯆꯥꯡꯗꯝꯅꯕ ꯃꯇꯝꯗ ꯏꯕꯦꯝꯃꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯒꯗꯕꯅꯤ꯫ ꯃꯇꯥ ꯃꯌꯥꯝꯂꯛꯇ ꯇꯣꯞꯅ ꯇꯣꯝꯊꯤꯟ ꯉꯥꯟꯒꯗꯕꯅꯤ, ꯈꯪꯂꯦꯗꯅ꯫ ꯐꯒꯅꯤ, ꯑꯩ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜ ꯈꯪꯅ ꯆꯔꯩ ꯐꯤꯁꯤ ꯁꯥꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯑꯗꯨꯗꯤꯅꯦ, ꯍꯧꯖꯤꯛꯃꯛ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯟꯊꯗ ꯆꯔꯩ ꯐꯤ ꯁꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯨꯔꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯖꯤꯛ ꯃꯥꯅ ꯇꯧꯒꯗꯕꯁꯦ ꯂꯝꯄꯥꯡꯕ ꯆꯠꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯊꯝꯕꯥꯜꯁꯅꯥꯁꯨ ꯃꯄꯨꯒꯤ ꯌꯥꯊꯪ ꯐꯪꯂꯗꯨꯅ ꯐꯤ ꯁꯥꯅꯕ ꯊꯧꯔꯥꯡ ꯇꯧꯕ ꯍꯧꯔꯛꯂꯦ꯫ ꯂꯥꯞꯈ꯭ꯔꯕ ꯀꯕꯣꯁꯦꯟꯕꯤ ꯃꯤꯔꯩ ꯄꯨꯡ ꯑꯗꯨꯗ ꯃꯨꯀꯤ ꯃꯨꯀꯥ ꯂꯪ ꯂꯧꯕ ꯈꯣꯡꯅ ꯆꯠꯂꯨꯕꯒꯤ ꯃꯁꯥꯗ ꯆꯣꯛꯊꯕ ꯂꯩꯇꯅ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯨꯗ ꯎꯆꯥꯟ ꯃꯩꯔꯥ ꯊꯥꯟ ꯃꯃꯥꯏ ꯃꯃꯤꯠ ꯁꯦꯡꯅ ꯇꯥꯊꯣꯛꯂꯒ ꯆꯔꯩ ꯐꯤꯁꯦꯡ ꯁꯦꯠꯂꯒ ꯀꯥ ꯑꯃꯗ ꯃꯗꯣꯝ ꯐꯝꯗꯨꯅ ꯆꯔꯩ ꯐꯤ ꯁꯥꯅꯕ ꯀꯕꯣꯒꯤ ꯃꯨꯀꯤ ꯃꯨꯀꯥ ꯂꯪꯗꯨꯗ ꯃꯤꯠꯌꯦꯡ ꯆꯪꯂꯛꯂꯦ꯫ ꯆꯔꯩ ꯐꯤꯗꯨ ꯁꯥꯗ꯭ꯔꯤꯉꯩ ꯃꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯁꯤꯟꯒꯤ ꯂꯥꯏꯔꯦꯝꯕꯤ ꯁꯤꯂꯩꯃ ꯏꯃꯥꯕꯨ ꯄꯨꯛꯅꯤꯡꯗ ꯆꯤꯡꯁꯤꯟꯖꯩ, ꯑꯗꯨꯒ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ꯫ ꯍꯥꯗ ꯄꯂꯦꯝ ꯏꯃꯥ ꯏꯕꯦꯝꯃ ꯁꯤꯂꯩꯃ, ꯏꯃꯥꯂꯩ ꯃꯔꯦꯜꯒꯤ ꯂꯥꯡꯒꯣꯟ ꯁꯥꯌꯣꯟ ꯑꯣꯏꯔꯤꯕꯤ꯫ ꯄꯂꯦꯝ ꯏꯃꯥꯗꯤ ꯁꯤꯟꯗ ꯇꯣꯡꯂꯦ ꯍꯥꯏꯔꯒ ꯁꯤꯂꯩꯃ ꯏꯃꯥ ꯍꯥꯏꯅ ꯀꯣꯂꯣꯏꯗꯣ꯫ ꯉꯁꯤ ꯀꯧꯕ ꯀꯣꯔꯧꯅꯨꯡꯗꯒꯤ ꯍꯧꯔꯒ ꯀꯣꯔꯧꯁꯤꯡꯕꯨꯝ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯆꯔꯩ ꯐꯤꯕꯨ ꯅꯃꯣꯝꯅ ꯁꯥꯒꯗꯣꯏꯁꯤ ꯏꯃꯥꯅ ꯊꯧꯖꯥꯜ ꯂꯟꯕꯨ ꯀꯨꯕꯤꯌꯨ ꯏꯃꯥꯑꯣ꯫ ꯀꯕꯣꯒꯤ ꯃꯨꯀꯤ ꯃꯨꯀꯥꯂꯪ ꯂꯪꯈꯜ 8ꯅ ꯈꯨꯖꯤꯡ ꯑꯣꯏ ꯆꯔꯩꯅ ꯐꯤ ꯍꯧꯔꯛꯄꯗ ꯏꯃꯥꯅ ꯈꯨꯠ ꯄꯥꯏꯗꯨꯅ ꯂꯝꯖꯤꯟꯕꯤꯌꯨ꯫ ꯈꯨꯠ ꯆꯦꯠꯅ ꯃꯁꯥ ꯅꯥꯟꯅ ꯆꯔꯩ ꯂꯪꯕꯣꯝ ꯐꯥꯅ ꯁꯥꯍꯟꯕ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ ꯏꯃꯥ꯫
ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯕꯥꯜꯁꯅꯥ ꯆꯔꯩ ꯐꯤ ꯁꯥꯒꯗꯕꯒꯤ ꯃꯥꯏ ꯑꯣꯜꯂꯛꯏ꯫ ꯏꯍꯥꯟ ꯍꯥꯟꯕꯗ ꯀꯕ꯭ꯔꯪ ꯂꯪꯖꯥ ꯑꯃꯗꯤ ꯀꯕꯣꯒꯤ ꯃꯨꯀꯤ ꯃꯨꯀꯥ ꯂꯪꯁꯤꯡꯗꯨ ꯀꯕ꯭ꯔꯪ ꯂꯪꯖꯥ ꯇꯥꯅꯕ ꯈꯥꯏꯗꯣꯛꯏ꯫ ꯃꯗꯨ ꯍꯦꯛ ꯈꯥꯏꯗꯣꯛꯄ ꯂꯣꯏꯕꯒ ꯏꯌꯣꯡꯁꯪ ꯑꯗꯨꯗ ꯁꯩꯔꯣꯏ ꯍꯩꯕꯤ ꯇꯝꯅꯥ ꯀꯧꯕꯤ ꯆꯦꯛꯂꯥ ꯆꯥꯃꯥꯒꯤ ꯅꯨꯡꯁꯤ ꯁꯩꯁꯛ ꯂꯧꯔꯒ ꯃꯇꯧ ꯇꯝꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗꯨꯗ ꯏꯁꯩ ꯉꯪꯂꯗꯨꯅ ꯊꯝꯕꯥꯜꯁꯅꯥ ꯆꯔꯩ ꯐꯤꯕꯨ ꯁꯥꯕ ꯍꯧꯔꯛꯂꯦ꯫ ꯊꯝꯕꯥꯜꯁꯅꯥ ꯃꯆꯤꯟꯗ ꯑꯁꯨꯝꯅ ꯏꯁꯩ ꯉꯪꯂꯝꯕꯗꯒꯤ ꯋꯥꯍꯩ ꯄꯔꯦꯡ ꯑꯣꯏꯅ ꯃꯈꯥ ꯁꯝꯊꯔꯛꯏ꯫ ꯅꯤꯡꯉꯣꯜꯅ ꯁꯥꯕ ꯆꯔꯩꯗꯤ ꯁꯤꯂꯩ ꯃꯃꯥꯒꯤ ꯊꯧꯖꯥꯜꯗꯒꯤꯅꯤ꯫ ꯉꯁꯤ ꯑꯩꯅ ꯁꯥꯕ ꯆꯔꯩꯗꯤ ꯇꯣꯞꯅ ꯇꯣꯝꯊꯤꯟ ꯉꯥꯟꯖꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯝꯕꯥꯜꯁꯅꯥ ꯎꯒꯤ ꯌꯣꯡꯈꯝ ꯃꯥꯡꯗ ꯊꯥ, ꯀꯣꯟꯅꯕ ꯑꯃꯅ ꯊꯥꯗ ꯄꯝ, ꯀꯣꯟꯅꯕ ꯑꯃꯅ ꯇꯣꯟꯗ ꯊꯝ, ꯇꯣꯟꯒꯤ ꯍꯥꯡꯖꯩ ꯂꯥꯛꯁꯤꯜꯂꯤ, ꯁꯨꯅꯥ ꯊꯔꯥꯛ ꯃꯔꯤꯅꯤ, ꯊꯛꯇ ꯑꯅꯤ ꯍꯥꯏꯒꯠꯂꯤ, ꯈꯥꯗ ꯑꯅꯤ ꯊꯥꯗꯩꯗꯣ, ꯎꯒꯤ ꯈꯣꯡꯅꯦꯠ ꯌꯥꯡꯇꯦꯛꯄꯤꯗ ꯈꯣꯡꯕꯤ ꯂꯩꯀꯥ ꯐꯥꯕꯤꯅ, ꯌꯦꯠꯅ ꯅꯦꯠ ꯑꯣꯏꯅ ꯀꯥꯡ, ꯑꯣꯏꯅ ꯅꯦꯠ ꯌꯦꯠꯅ ꯀꯥꯡ, ꯅꯥꯎꯡ ꯈꯣꯛ ꯇꯥꯡꯖꯨꯝꯕꯅ ꯊꯛꯇ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯤꯕ, ꯎꯁꯣꯏ ꯅꯝꯕꯤꯌꯥꯅ ꯁꯥꯕ ꯄꯥꯡꯒꯟ ꯇꯦꯟꯗꯨꯅ ꯃꯌꯥꯏꯗ ꯂꯪꯆꯥꯛ ꯍꯟꯖꯤꯜꯂꯦ, ꯂꯪꯒꯤ ꯂꯪꯂꯥ ꯇꯤꯡꯗꯨꯅ ꯑꯣꯏꯅ ꯍꯨꯜꯂꯦ ꯌꯦꯠꯅ ꯑꯣꯛ, ꯌꯦꯠꯅ ꯍꯨꯜꯂꯦ ꯑꯣꯏꯅ ꯑꯣꯛ, ꯁꯝꯖꯦꯠ ꯅꯥꯝꯖꯩꯕꯅ ꯁ꯭ꯔꯤꯛ ꯂꯥꯎꯅ ꯐꯤ ꯊꯦꯡꯕꯗꯤ ꯁꯦꯟꯗꯥꯏ ꯆꯛꯋꯥꯏ ꯈꯣꯟꯒꯨꯝꯃꯤ, ꯈꯝ ꯂꯥꯎꯅ ꯐꯤ ꯊꯦꯡꯕꯗ ꯐꯧꯁꯨꯕꯒꯤ ꯐꯧꯁꯨ ꯈꯣꯟꯒꯨꯝꯃꯤ, ꯁꯤꯡꯀꯥꯞ ꯀꯨꯡꯅ ꯊꯥꯔꯒ ꯐꯤꯒꯤ ꯐꯤꯕꯥꯜ ꯍꯣꯠꯇꯠꯂꯤ, ꯁꯤꯡꯀꯥꯞ ꯂꯟꯅ ꯊꯥꯔꯒ ꯐꯤꯒꯤ ꯐꯤꯕꯥꯜ ꯁꯨꯞꯆꯤꯜꯂꯤ, ꯍꯛꯅꯁꯨ ꯀꯨꯡꯍꯟꯗꯅ ꯍꯛꯅ ꯃꯁꯨ ꯂꯪꯍꯟꯗꯅ ꯇꯥꯡꯅꯥꯏꯗꯕꯤ ꯅꯨꯔꯥꯒꯤ ꯈꯨꯠꯇꯨꯅ ꯂꯣꯏꯔꯣꯏ ꯂꯣꯏꯔꯣꯏ ꯊꯦꯡꯗꯨꯅ ꯃꯊ꯭ꯋꯥꯏ ꯌꯥꯎꯅ ꯆꯔꯩ ꯐꯤꯗꯨ ꯁꯥꯕꯗ ꯃꯁꯥꯗ ꯆꯣꯛꯊꯕ ꯂꯩꯇꯦ꯫ ꯐꯤ ꯁꯥꯕꯗꯨꯗ ꯄꯨꯛꯅꯤꯡ ꯆꯞ ꯌꯨꯡꯅ ꯂꯨꯞꯇꯨꯅ ꯐꯤ ꯁꯥꯔꯤ꯫ ꯋꯥꯡꯂꯦꯟ ꯃꯇꯝꯗꯤ ꯇꯞꯅ ꯇꯞꯅ ꯍꯧꯈꯤꯕꯅ, ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡꯖꯥꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯟꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡ ꯇꯥꯡꯂꯧ ꯂꯩꯅ ꯊꯦꯡꯖꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜꯁꯅꯥ ꯐꯅ ꯀꯨꯏꯅ ꯆꯔꯩ ꯐꯤ ꯁꯥꯔꯛꯄꯒꯤ ꯈꯨꯗꯥꯡ ꯑꯅꯤꯗꯨ ꯁꯤꯙꯔꯛꯏ꯫ ꯈꯨꯠꯁꯥ ꯇꯥꯡ ꯇꯥꯡꯁꯤꯡꯗꯨ ꯀꯨꯏꯅ ꯐꯤꯁꯥ ꯀꯣꯜꯂꯛꯇ ꯁꯩꯗꯤꯟꯕꯒꯤ ꯆꯣꯛꯊꯕ ꯐꯥꯎꯔꯛꯂꯦ꯫ ꯊꯝꯕꯥꯜꯁꯅꯥ ꯐꯤ ꯁꯥꯅ ꯁꯥꯅ ꯏꯌꯣꯡ ꯑꯗꯨꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯦꯖꯦꯠ ꯎꯏꯁꯤꯟꯅ ꯈ꯭ꯔꯞ ꯈ꯭ꯔꯞ ꯆꯤꯡꯂꯛꯂꯦ꯫ ꯅꯨꯔꯥꯒꯤ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨ ꯇꯞꯅ ꯇꯞꯅ ꯎꯏꯁꯤꯟꯈꯤꯗꯨꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯇꯥꯏꯕꯪ ꯁꯤꯟꯊꯥ ꯄꯥꯡꯕꯒꯤ ꯋꯥꯔꯗꯨꯅ ꯏꯌꯣꯡꯗꯨꯗ ꯃꯈꯣꯡꯗꯨ ꯌꯥꯟꯊꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯊꯝꯕꯥꯜꯁꯅꯥ꯫ ꯊꯝꯕꯥꯜꯁꯅꯥꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯪ ꯑꯃ ꯃꯪꯕ ꯍꯧꯔꯝꯃꯤ꯫ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥ ꯑꯗꯨꯗ ꯃꯍꯥꯛ ꯆꯤꯡꯒꯤ ꯈꯨꯟ ꯑꯃꯗ ꯂꯩꯕꯗꯧꯅ ꯎꯔꯛꯏ꯫ ꯁꯂꯥꯡꯊꯦꯜ ꯀꯧꯕ ꯆꯤꯡ ꯑꯃꯅꯤ ꯃꯍꯥꯛꯅ ꯎꯔꯛꯂꯤꯕꯗꯨ꯫ ꯍꯥꯏꯔꯤꯕ ꯁꯂꯥꯡꯊꯦꯜ ꯍꯥꯏꯕ ꯆꯤꯡ ꯑꯁꯤꯗ ꯏꯕꯨꯙꯧ ꯃꯦꯟꯇꯦ ꯄꯥꯈꯪꯕꯒꯤ ꯅꯨꯡꯊꯣꯡ ꯍꯥꯏꯕꯗꯤ ꯁꯨꯔꯨꯡ ꯂꯩ꯫ ꯍꯥꯏꯔꯤꯕ ꯊꯦꯜꯁꯤꯗ ꯆꯤꯡꯒꯤ ꯈꯨꯟ ꯑꯃ ꯂꯩ꯫ ꯈꯨꯟꯁꯤꯒꯤ ꯃꯃꯤꯡꯅ ꯃꯦꯟꯇꯦ ꯆꯃꯥꯡ ꯁꯂꯥꯡꯊꯦꯜ ꯍꯥꯏꯅ ꯀꯣꯂꯣꯏꯌꯦ꯫ ꯈꯨꯜꯁꯤꯒꯤ ꯃꯌꯥꯏ ꯆꯕꯨꯛꯇ ꯍꯩꯔꯥꯡ ꯀꯣꯂꯣꯏ ꯅꯤꯡꯊꯤꯕꯤ ꯍꯌꯥꯏ ꯀꯧꯕꯤ ꯍꯩꯔꯥꯡꯅ ꯃꯀꯨꯝ ꯃꯊꯥ ꯑꯣꯏꯗꯨꯅ ꯑꯃꯨꯟꯕ ꯎꯍꯩ ꯑꯣꯏ ꯉꯥꯡꯁꯪ ꯉꯥꯡꯅ ꯂꯝꯇꯥ ꯊꯥꯅ ꯁꯤꯊꯔꯛꯄ ꯃꯇꯝꯗꯨꯗ ꯍꯩꯖꯤꯡ ꯃꯄꯨꯡ ꯐꯥꯅ ꯁꯖꯤꯕꯨ ꯊꯥꯕꯨ ꯉꯥꯏꯅ ꯁꯥꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯩꯔꯥꯡ ꯍꯧꯔꯤꯕ ꯅꯥꯀꯟ ꯑꯗꯨꯗ ꯀꯨꯁꯨꯝ ꯂꯩꯀꯧꯕꯤ ꯂꯩꯔꯥꯡꯅ ꯂꯝꯇꯥ ꯊꯥꯅ ꯁꯤꯊꯔꯛꯄꯗ ꯃꯀꯥ ꯂꯥꯝꯅ ꯂꯩꯁꯥꯠ ꯇꯝꯂꯤ꯫ ꯁꯂꯥꯡ ꯊꯦꯟꯕꯨꯡꯌꯥꯏꯗꯨꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡꯗꯨ ꯎꯕꯗ ꯊꯝꯕꯥꯜꯁꯅꯥꯗꯤ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨ ꯄꯨꯡꯊꯟ ꯊꯟꯈ꯭ꯔꯦ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡꯗꯨꯅ ꯄꯨꯝꯁꯨꯝ ꯁꯨꯝꯈꯤꯗꯨꯅ ꯊꯝꯕꯥꯜꯁꯅꯥꯒꯤ ꯄꯨꯛꯅꯤꯡꯗꯨ ꯅꯨꯡꯉꯣꯜꯂꯦ꯫ ꯂꯦꯞꯇꯨꯅ ꯁꯨꯝ ꯌꯦꯡꯂꯝꯕꯗꯒꯤ ꯂꯩ ꯁꯥꯠꯐꯝ ꯂꯣꯝꯗ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯂꯒ ꯂꯩꯔꯥꯡ ꯀꯣꯂꯣꯏ ꯅꯤꯡꯊꯤꯕꯤ ꯀꯨꯁꯨꯝ ꯂꯩꯗꯨ ꯂꯩꯈꯣꯛꯇꯒꯤ ꯍꯦꯛꯂꯒ ꯊꯝꯕꯥꯜꯁꯅꯥ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯇꯝ ꯃꯥꯏꯊꯣꯡꯗ ꯃꯣꯡ ꯍꯥꯗꯅ ꯆꯤꯟꯕꯥꯟ ꯀꯥꯡꯂꯛꯏ꯫ ꯌꯣꯏ ꯃꯌꯥꯏꯗ ꯄꯣꯝꯂꯒ ꯇꯥꯎꯗꯟꯕꯗ ꯁꯥꯠꯅ ꯂꯩ, ꯊꯕꯤꯔꯦꯡꯗ ꯍꯦꯛꯂꯒ ꯁꯦꯡꯄꯤꯔꯦꯡꯗ ꯆꯤꯟꯅ ꯂꯩ, ꯁꯥꯕꯤ ꯁꯥꯅꯧ ꯂꯩꯆꯤꯟ ꯂꯩ, ꯄꯥꯔꯤ ꯏꯃꯣꯝ ꯁꯨꯛꯇꯥ ꯂꯩ, ꯄꯟꯊꯧꯒꯤ ꯄꯨꯟꯁꯤ ꯏꯋꯥꯟ ꯂꯩ, ꯄꯂꯦꯝꯒꯤ ꯄꯨꯟꯁꯤ ꯏꯈꯣꯝ ꯂꯩ, ꯁꯖꯤꯕꯨ ꯉꯥꯏꯅ ꯁꯥꯠꯄꯤ ꯂꯩ, ꯀꯨꯝ ꯑꯃꯗꯒꯤ ꯀꯨꯝ ꯑꯃꯕꯨ ꯉꯥꯏꯅ ꯁꯥꯠꯄꯤ ꯂꯩ꯫ ꯌꯦꯡꯉꯨ ꯌꯦꯡꯉꯨ
ꯁꯥꯠꯂꯤꯕ ꯂꯩꯁꯦ ꯁꯥꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯂꯩꯅꯤ ꯅꯤꯡꯉꯣꯜꯒꯤ ꯁꯥꯅꯧ ꯂꯩꯔꯥꯡ ꯀꯨꯁꯨꯝ ꯂꯩꯁꯦ ꯌꯦꯡꯕꯗ ꯅꯤꯡꯉꯣꯜꯒꯤ ꯄꯨꯛꯅꯤꯡ ꯍꯨꯈ꯭ꯔꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯊꯝꯕꯥꯜꯁꯅꯥ ꯂꯩꯔꯥꯡ ꯑꯍꯦꯛꯄꯗꯨ ꯅꯥꯞꯄꯗ ꯊꯦꯠꯆꯤꯜꯂꯤ꯫ ꯂꯩꯔꯥꯡ ꯃꯥꯕꯨ ꯅꯥꯞꯄꯗ ꯍꯦꯛ ꯆꯤꯟꯕꯒ ꯍꯩꯔꯥꯡ ꯍꯧꯔꯤꯕ ꯃꯄꯥꯗꯨ ꯇꯝꯅ ꯍꯩꯌꯥꯏ ꯑꯃꯨꯟꯕ ꯆꯔꯣꯡ ꯑꯃꯠꯇ ꯍꯦꯛꯂꯒꯦ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯄ꯫ ꯇꯨꯡꯂꯣꯝꯗꯒꯤ ꯍꯥꯎꯅꯨꯕꯤ ꯑꯃ ꯍꯥꯎꯁꯝꯅ ꯇꯨꯡꯊꯥꯅꯗꯨꯅ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯆꯪꯂꯛꯏ ꯑꯗꯨꯒ ꯂꯦꯡꯖꯨꯝꯗꯨꯗ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ꯫ ꯀꯅꯥꯅꯣ ꯃꯥꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯤꯕꯗꯣ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯁꯅꯥ ꯐꯠ ꯂꯥꯎꯅ ꯑꯣꯟꯊꯣꯔꯛꯏ꯫ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯍꯥꯎꯅꯨꯕꯤ ꯑꯃ ꯀꯣꯛꯇ ꯁꯝ ꯌꯥꯟꯗꯨꯅ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯛꯏ꯫ ꯑꯍꯜꯒꯤ ꯃꯇꯝ ꯑꯣꯏꯔꯕꯤ ꯅꯨꯄꯤꯗꯨ ꯎꯕꯗ ꯏꯕꯦꯟ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯏꯕꯦꯟ, ꯏꯁꯨ ꯊꯝꯕꯥꯜꯁꯅꯥ ꯅꯠꯇꯕ꯭ꯔꯥ? ꯃꯥꯅꯤ ꯏꯕꯦꯟ, ꯅꯁꯨꯅꯤ꯫ ꯅꯨꯡꯁꯤꯗ ꯏꯁꯨ꯫ ꯏꯕꯦꯟ, ꯑꯩꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯁꯤꯕꯨ ꯀꯝꯗꯧꯅ ꯆꯤꯡꯒꯤ ꯏꯕꯦꯟ ꯅꯪꯅ ꯀꯔꯝ ꯈꯪꯂꯤꯕꯅꯣ? ꯉꯁꯤꯗ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯏꯕꯦꯟꯅ꯫ ꯊꯝꯕꯥꯜꯁꯅꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯆꯤꯡꯃꯤ ꯑꯍꯜꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯏꯊꯣꯡꯅ ꯁꯤꯡꯅꯦꯜ ꯎ ꯊꯝꯕꯥꯜ ꯃꯥꯟꯕꯤ, ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯅ ꯊꯝꯕꯥꯜꯁꯅꯥ꯫ ꯏꯁꯨꯒꯤ ꯀꯣꯂꯣꯏ ꯃꯤꯡꯂꯦꯟꯕꯨ ꯆꯤꯡꯒꯤ ꯅꯕꯦꯟ ꯑꯩꯅ ꯀꯔꯤꯒꯤ ꯈꯪꯂꯣꯏ? ꯊꯝꯕꯥꯜꯁꯅꯥ ꯆꯤꯡꯃꯤ ꯑꯍꯜꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯉꯛ ꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯑꯗꯨꯒ ꯃꯔꯧ ꯂꯩꯕ ꯃꯤꯅꯣꯛ ꯑꯃꯒ ꯆꯤꯡꯒꯤ ꯏꯕꯦꯟ, ꯅꯪꯁꯦ ꯌꯦꯡꯕꯗ ꯏꯆꯝ ꯆꯝꯕ ꯇꯥꯏꯕꯪ ꯃꯤ ꯃꯥꯟꯗꯦ, ꯆꯤꯡꯉꯣꯂꯥꯏꯒꯤ ꯃꯇꯤꯛ ꯃꯌꯥꯏ ꯆꯦꯟꯕꯤ ꯃꯥꯜꯂꯤ꯫ ꯆꯤꯡꯃꯤ ꯏꯕꯦꯟꯗꯨꯅ ꯅꯣꯛꯂꯒ ꯅꯪꯕꯨ ꯄꯣꯛꯄꯤ ꯄꯂꯦꯝ ꯏꯃꯥꯗꯣ ꯆꯤꯡꯒꯤ ꯈꯨꯟꯁꯤꯒꯤ ꯅꯤꯡꯉꯣꯜꯅꯤꯅꯦ꯫ ꯏꯁꯨꯅ ꯄꯤꯛꯂꯤꯉꯩ ꯅꯪꯕꯨ ꯄꯣꯛꯄꯤ ꯄꯂꯦꯝꯅ ꯃꯥꯅ ꯈꯨꯟꯁꯤꯗ ꯏꯇꯠ ꯇꯠꯇꯅ ꯄꯨꯔꯛꯏ꯫ ꯅꯪꯕꯨ ꯄꯣꯛꯄ ꯄꯟꯊꯧꯗꯤ ꯃꯩꯇꯩꯅꯤ, ꯇꯝꯃꯤꯅꯤ, ꯑꯗꯨꯒ ꯅꯪꯕꯨ ꯄꯣꯛꯄꯤ ꯄꯂꯦꯝꯅ ꯃꯥꯅ ꯆꯤꯡꯃꯤ ꯅꯤꯡꯉꯣꯜꯅꯤꯅꯦ꯫ ꯅꯪꯗꯤꯀꯣ ꯆꯤꯡꯒꯤ ꯇꯝꯒꯤ ꯑꯄꯨꯟꯕ ꯏꯇꯤꯟꯅꯕ ꯆꯨꯝꯊꯥꯡ ꯃꯈꯣꯡꯅꯤꯅꯦ ꯊꯝꯕꯥꯜꯁꯅꯥ꯫ ꯆꯤꯡꯃꯤ ꯅꯨꯄꯤ ꯑꯍꯜꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯁꯨꯛ ꯀꯨꯏꯅ ꯁꯥꯡꯂꯕ ꯃꯇꯝꯁꯤ ꯃꯗꯣꯝ ꯋꯥꯍꯪ ꯑꯃ ꯍꯪꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯥꯒꯤ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯄꯂꯦꯝ ꯄꯟꯊꯧꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ꯫ ꯇꯥꯏꯕꯪ ꯋꯥꯈꯜ ꯍꯦꯛ ꯇꯥꯔꯛꯄꯗ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯃꯤꯅꯥꯏ ꯑꯣꯏꯅ ꯍꯧꯔꯛꯄꯅ ꯃꯁꯥꯒꯤ ꯏꯒꯤ ꯍꯧꯔꯛꯐꯝ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯈꯧꯒꯪꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯈꯧꯒꯪꯂꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝ ꯐꯪꯕ ꯍꯧꯔꯛꯂꯦ꯫ ꯆꯤꯡꯃꯤ ꯑꯍꯜꯗꯨꯒꯤ ꯋꯥꯍꯩꯁꯤꯡꯗꯨ ꯇꯥꯕꯗ ꯊꯝꯕꯥꯜꯁꯅꯥ ꯈꯥꯝꯕ ꯌꯥꯗ ꯃꯤꯠꯂꯨꯗꯨ ꯇꯔꯪ ꯂꯥꯏꯖ ꯏꯄꯥꯛ ꯏꯍꯧꯔꯦ꯫ ꯋꯥꯈꯜ ꯅꯨꯡꯉꯥꯏꯕꯒꯤ ꯃꯤꯠꯂꯨꯗ ꯏꯍꯧꯔꯛꯄ ꯄꯤꯔꯥꯡꯅꯤ꯫ ꯊꯝꯕꯥꯜꯁꯅꯥ ꯀꯞꯂꯤ ꯀꯞꯂꯤ ꯃꯆꯤꯟꯗ ꯑꯁꯦꯡꯕꯒꯤꯔ ꯏꯕꯦꯟ? ꯃꯤꯅꯝꯕ ꯌꯥꯋꯥꯗꯤ ꯍꯥꯏꯕꯤꯒꯅꯨ, ꯑꯩꯒꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯄꯪꯍꯥꯏ ꯍꯥꯏꯖꯤꯟꯕꯗꯤ ꯅꯠꯇꯦꯀꯣ ꯏꯕꯦꯟ? ꯍꯥꯏꯖꯤꯟꯕ ꯅꯠꯇꯦꯅꯦ ꯏꯁꯨ, ꯑꯁꯦꯡꯕꯅꯤ꯫ ꯆꯍꯤꯅ ꯂꯨꯝꯊꯔꯕ ꯁꯅꯥ ꯈꯣꯡꯅꯥꯡꯒꯨꯝꯕꯤ ꯑꯩꯅ ꯀꯔꯤꯒꯤ ꯏꯁꯨꯒꯤ ꯃꯐꯝꯗ ꯃꯤꯅꯝꯂꯨꯅꯤ? ꯏꯕꯦꯟ, ꯑꯩꯒꯤ ꯏꯃꯥꯗꯣ ꯆꯤꯡꯃꯤ ꯈꯨꯜꯁꯤꯒꯤ ꯅꯤꯡꯉꯣꯜꯅꯤ ꯍꯥꯏꯕ ꯀꯌꯥꯗ ꯌꯥꯝꯖꯤꯡ ꯂꯥꯏꯕꯛ ꯐꯔꯤꯕ꯫ ꯏꯁꯨ, ꯃꯥꯡꯗ ꯎꯔꯤꯕ ꯁꯂꯥꯡ ꯊꯦꯡꯄꯨꯡꯌꯥꯏꯗ ꯍꯧꯔꯤꯕ ꯍꯩꯔꯥꯡ ꯍꯩꯌꯥꯏꯁꯦ ꯅꯪꯕꯨ ꯄꯣꯛꯄꯤ ꯄꯂꯦꯝꯅ ꯃꯥꯅ ꯊꯥꯔꯝꯕꯅꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯩ꯫ ꯃꯤꯠꯂꯨꯗꯒꯤ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯒꯤ ꯏꯆꯦꯜ ꯅꯥꯏꯔꯛꯂꯤꯕꯗꯨ ꯊꯤꯡꯕ ꯉꯝꯗꯦ ꯊꯝꯕꯥꯜꯁꯅꯥ꯫ ꯁꯥꯡꯂꯕ ꯆꯍꯤ ꯀꯌꯥꯁꯤ ꯃꯁꯥꯒꯤ ꯏꯒꯤ ꯍꯧꯔꯛꯐꯝ ꯊꯤꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯉꯁꯤ ꯆꯤꯡꯃꯤ ꯅꯨꯄꯤꯁꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯍꯥꯏꯐꯝ ꯈꯪꯗꯅ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯊꯝꯕꯥꯜꯁꯅꯥ꯫ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯑꯩꯃꯨꯛ ꯇꯣꯟꯕꯗꯒꯤ ꯇꯣꯜꯂꯕꯤ ꯑꯃ ꯂꯩꯔꯝꯂꯔꯣꯏ ꯈꯜꯂꯨꯕꯅꯤ꯫ ꯄꯂꯦꯝ ꯄꯟꯊꯧ ꯄꯤꯅꯥꯏꯗꯕꯤ, ꯀꯦꯒꯦꯗ ꯂꯝꯖꯥ ꯑꯣꯏꯕꯤ, ꯃꯣꯏꯔꯥꯡꯗ ꯁꯔꯥ ꯑꯣꯏꯕꯤ ꯑꯩꯒꯤꯁꯨ ꯑꯄꯣꯛꯄ ꯑꯄꯣꯛꯄꯤ ꯄꯟꯊꯧ ꯂꯩꯕꯣꯏꯔꯦ꯫ ꯉꯁꯤꯗꯤ ꯆꯤꯡꯒꯤ ꯏꯕꯦꯟ ꯅꯪꯒꯤ ꯋꯥꯍꯩ ꯑꯃꯃꯝꯅ ꯌꯦꯠꯅꯤꯡꯍꯨꯜꯂꯨꯗ꯭ꯔꯕ ꯅꯁꯨꯒꯤ ꯄꯨꯟꯁꯤꯁꯦ ꯅꯧꯅ ꯌꯦꯠꯅꯤꯡꯍꯨꯜꯂꯔꯦ꯫ ꯅꯁꯨꯒꯤ ꯄꯨꯟꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞꯁꯦ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯤꯅ ꯑꯣꯏꯔꯦ꯫ ꯏꯁꯨ ꯅꯨꯡꯁꯤꯕꯤ, ꯅꯕꯦꯟꯒꯤ ꯇꯨꯡ ꯏꯜꯂꯛꯑꯣ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯥꯎꯅꯨꯕꯤꯅ ꯃꯥꯡ ꯊꯥꯅ ꯂꯥꯛꯏ, ꯑꯗꯨꯒ ꯇꯨꯡꯗꯅ ꯊꯝꯕꯥꯜꯁꯅꯥꯅ ꯏꯟꯅꯔꯛꯏ꯫ ꯇꯨꯡꯊꯥ ꯃꯥꯡꯊꯥ ꯑꯅꯤꯗꯨ ꯆꯠꯃꯤꯟꯅꯩ꯫ ꯆꯤꯡꯃꯤ ꯑꯍꯜ ꯍꯥꯎꯅꯨꯕꯤꯗꯨꯅ ꯊꯥꯡꯖꯤꯡ ꯆꯤꯡꯖꯥꯎꯒꯤ
ꯈꯥ ꯄꯥꯡꯅ ꯆꯠꯂꯒ ꯂꯩꯕ ꯁꯪꯕ꯭ꯔꯩꯂꯣꯛ ꯇꯝꯅ ꯂꯥꯛꯏ꯫ ꯃꯀꯨꯝ ꯃꯊꯥ ꯑꯣꯏꯗꯨꯅ ꯃꯔꯤꯡꯒꯤ ꯄꯥꯝꯂꯧꯗ ꯂꯩꯔꯥꯡ ꯀꯣꯂꯣꯏ ꯅꯤꯡꯊꯤꯕꯤ꯫ ꯀꯣꯡꯌꯥꯡ ꯂꯩꯅ ꯄꯥꯝꯗꯨꯗ ꯂꯩꯁꯥꯠ ꯇꯝꯂꯝꯃꯤ꯫ ꯅꯨꯡꯒꯥꯏꯔꯛꯇ ꯁꯥꯠꯄꯤ ꯅꯨꯡꯒꯥꯔꯩ ꯀꯧꯕꯤ ꯂꯩꯔꯥꯡꯅ ꯊꯧꯗꯨ ꯅꯨꯡꯄꯥꯛꯊꯛꯇ ꯁꯥꯠꯂꯝꯃꯤ꯫ ꯍꯥꯎꯔꯩꯕꯤꯒꯤ ꯏꯪꯈꯣꯜꯗ ꯂꯩꯁꯥꯠ ꯇꯝꯕꯤ ꯍꯥꯎꯔꯩꯁꯨ ꯉꯥꯡꯅ ꯃꯀꯥ ꯂꯥꯝꯅ ꯂꯩꯁꯥꯠ ꯇꯝꯂꯤ꯫ ꯃꯄꯥꯗꯨ ꯂꯥꯟꯊꯣꯛꯂꯒ ꯂꯤꯛꯂꯥꯏ ꯄꯨꯅꯦꯛ ꯂꯝꯒꯥꯂꯝ ꯊꯥꯡꯖꯤꯡ ꯅꯝꯂꯣꯟ ꯑꯋꯥꯡꯕ ꯀꯥꯡꯒꯣꯏ ꯈꯨꯡꯒꯣꯡ ꯃꯆꯤꯡꯂꯦꯟ ꯂꯥꯟꯊꯣꯔꯛꯂꯦ꯫ ꯂꯦꯞꯇꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯥꯏꯊ ꯂꯝꯖꯥꯎ ꯌꯧꯔꯛꯂꯦ꯫ ꯄꯥꯏꯊ ꯂꯝꯖꯥꯎ ꯌꯧꯔꯛꯄꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯐꯝꯗꯨ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯔꯝꯂꯦ꯫ ꯃꯐꯝꯗꯨꯒꯤ ꯑꯀꯣꯏꯕꯗ ꯍꯧꯕ ꯇꯂꯥ ꯄꯥꯃꯦꯜ ꯎꯒꯤ ꯎꯁꯥ ꯈꯨꯗꯤꯡꯗ ꯎꯔꯤꯔꯩ ꯃꯈꯜ ꯀꯌꯥꯅ ꯂꯩꯁꯥꯠ ꯇꯝꯂꯝꯃꯤ꯫ ꯃꯥꯂꯪ ꯅꯨꯡꯁꯤꯠ ꯅꯥꯃꯤꯕꯅ ꯎꯊꯛꯇ ꯁꯥꯠꯂꯤꯕ ꯂꯩꯔꯥꯡꯒꯤ ꯂꯩꯅꯝꯕꯨ ꯄꯨꯔꯛꯇꯨꯅ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯅꯥꯇꯣꯟ ꯁꯨꯃꯥꯡ ꯇꯝꯅ ꯍꯨꯝꯖꯤꯜꯂꯛꯄꯗ ꯄꯥꯏꯃ ꯄꯨꯛꯅꯤꯡꯗꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯈꯣꯏꯔꯥꯡꯉꯤ꯫ ꯈꯪꯍꯥꯏ ꯈꯪꯖꯤꯡ ꯆꯤꯟꯕꯥꯟ ꯀꯥꯡꯉꯤ꯫ ꯂꯩꯅꯝꯁꯤꯗꯤ ꯄꯥꯏꯃ ꯄꯤꯕꯨꯛ ꯅꯨꯡꯁꯤ ꯈꯣꯏꯔꯥꯡꯉꯤ꯫ ꯍꯥꯎꯅꯨꯕꯤꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯁꯨ ꯊꯝꯕꯥꯜ ꯁꯅꯥ, ꯇꯂꯥ ꯄꯥꯃꯦꯜ ꯅꯥꯆꯨꯝꯕꯗ ꯍꯧꯔꯤꯕꯤ ꯎꯔꯩ ꯃꯈꯜꯁꯤꯡꯁꯦ ꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯖꯧ꯫ ꯂꯩꯔꯥꯡꯒꯤ ꯃꯎ ꯇꯥꯕ ꯑꯃꯗꯤ ꯂꯩꯔꯥꯡꯒꯤ ꯂꯩꯅꯥ ꯇꯥꯕꯁꯤꯡꯁꯦ ꯃꯁꯦ ꯌꯦꯡꯂꯒꯀꯣ ꯏꯁꯨꯅ ꯁꯥꯔꯤꯕ ꯆꯔꯩ ꯐꯤꯗꯨꯒꯤ ꯐꯤꯕꯥꯟꯗꯨ ꯃꯌꯦꯛ ꯂꯣꯟꯕꯗ ꯂꯩꯔꯥꯡ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯇꯝꯂꯒ ꯂꯣꯜꯂꯨꯀꯣ ꯏꯁꯨ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯆꯤꯜꯂꯛꯂꯒ ꯎꯊꯛꯇꯒꯤ ꯎꯔꯤꯔꯩ ꯑꯃ ꯐꯠ ꯂꯥꯎꯅ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯄꯣꯞ ꯂꯥꯎꯅ ꯇꯥꯔꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯊꯝꯕꯥꯜ ꯁꯅꯥ ꯃꯁꯥꯗꯨ ꯏꯊꯛ ꯊꯀꯠꯇꯨꯅ ꯂꯩꯔꯥꯡ ꯆꯔꯣꯡꯗꯨ ꯂꯩꯃꯥꯏꯗ ꯇꯥꯈꯤꯗ꯭ꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯁꯥꯗ ꯏꯜꯂꯤꯕ ꯆꯔꯩ ꯐꯤꯗꯨꯅ ꯐꯤꯒꯥꯎ ꯁꯥꯔꯒ ꯎꯊꯛꯇꯒꯤ ꯇꯥꯔꯛꯂꯤꯕ ꯂꯩꯔꯥꯡ ꯆꯔꯣꯡꯗꯨ ꯑꯣꯛꯏ꯫ ꯂꯩꯔꯥꯡ ꯆꯔꯣꯡꯗꯨ ꯑꯣꯛꯂꯕ ꯃꯇꯨꯡ ꯃꯈꯨꯠꯇꯨꯅ ꯇꯥꯞ ꯂꯥꯎꯅ ꯄꯥꯏ꯫ ꯏꯕꯦꯟ, ꯁꯤꯡꯉꯦ ꯂꯩꯔꯥꯡꯁꯤꯒꯤ ꯂꯩꯁꯛ ꯂꯩꯆꯨꯁꯤꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯦꯜꯂꯤꯗ꯫ ꯂꯩꯔꯥꯡ ꯀꯣꯂꯣꯏ ꯀꯔꯤ ꯀꯧꯕꯒꯦ ꯆꯤꯡꯒꯤ ꯏꯕꯦꯟ? ꯂꯩꯔꯥꯡ ꯃꯥꯒꯤ ꯀꯣꯂꯣꯏꯗꯤ ꯃꯦꯂꯩ ꯂꯩꯁꯅꯥ ꯅꯣꯡꯖꯨꯝꯄꯥꯜ ꯀꯗꯥꯝꯕꯗꯤ ꯂꯩꯅꯨꯡꯁꯤ ꯀꯧꯏ ꯏꯁꯨ꯫ ꯑꯁꯨꯝꯅ ꯑꯍꯜꯗꯨꯅ ꯍꯦꯛ ꯍꯥꯏꯕꯒ ꯇꯨꯝꯗꯨꯅ ꯂꯩꯕꯤ ꯊꯝꯕꯥꯜ ꯁꯅꯥꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯈꯪꯊꯣꯛ ꯊꯣꯛꯂꯛꯏ꯫ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯆꯤꯟꯗ ꯄꯥꯈꯠꯄꯣꯏ ꯊꯀꯠꯄꯣꯏ ꯁꯣꯜꯂꯤ꯫ ꯍꯦ ꯆꯤꯡꯉꯨ ꯈꯣꯌꯨꯝꯅꯨꯡꯗꯝꯕ, ꯏꯕꯨꯙꯧ ꯃꯣꯏꯔꯥꯡ ꯊꯥꯡꯖꯤꯡ, ꯉꯁꯤ ꯑꯍꯤꯡ ꯇꯥꯏꯕꯪꯅꯁꯨ ꯑꯣꯏꯕꯤ ꯑꯩꯒꯤ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗ ꯎꯍꯟꯕꯤꯔꯝꯂꯤꯕ ꯈꯣꯝꯂꯦꯟ ꯃꯪꯆꯪ ꯇꯝꯕꯤꯔꯝꯂꯤꯕꯁꯤꯕꯨ ꯀꯔꯤ ꯀꯔꯝꯕ ꯃꯪꯂꯥꯟꯅꯣꯅꯦ? ꯅꯁꯨ ꯍꯦꯕꯨꯟꯗꯣꯡ ꯑꯩꯗꯤ ꯈꯪꯖꯗꯦ꯫ ꯆꯤꯡꯒꯤ ꯑꯍꯜꯗꯨꯅ ꯍꯥꯏꯔꯝꯂꯤꯕ ꯌꯥꯋꯥꯁꯤꯡꯗꯨ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯉꯥꯛꯇꯔꯅꯦ? ꯅꯠꯇ꯭ꯔꯒꯅ ꯃꯪꯀꯦꯝ ꯍꯥꯏꯒꯦꯝꯅꯕꯤꯔꯤꯔꯥ? ꯂꯝꯖꯥꯁꯤꯡꯗ ꯆꯠꯂꯕꯤꯅꯁꯨ ꯑꯣꯏꯕꯤ ꯑꯩꯕꯨ ꯂꯛꯅꯕꯤꯔꯤꯕ꯭ꯔꯥ? ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯕ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯆꯥꯗꯤ ꯅꯁꯨ ꯑꯩꯗꯤ ꯑꯃꯨꯛꯇ ꯃꯪꯗ꯭ꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯑꯍꯤꯡꯒꯤ ꯃꯃꯩ ꯑꯣꯏꯔꯛꯂꯕ ꯅꯣꯡꯉꯥꯟꯒꯗꯕ ꯀꯨꯏꯔꯛꯇ꯭ꯔꯕ ꯃꯇꯝꯗꯨꯗ ꯂꯥꯏꯕꯛ ꯊꯤꯕꯤ ꯅꯨꯖꯥꯗꯨ ꯍꯤꯛꯅ ꯍꯤꯛꯅ ꯀꯞꯂꯤ꯫ ꯊꯃꯣꯏ ꯄꯦꯟꯅ ꯀꯞꯂꯒꯇ ꯄꯦꯟꯖꯕꯗꯧꯅ ꯇꯧꯏ꯫ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯃꯇꯝ ꯑꯣꯏꯔꯛꯄꯅ ꯃꯔꯤꯡꯒꯤ ꯌꯦꯟꯗꯤ ꯌꯦꯟꯒꯤ ꯌꯦꯟꯈꯣꯡ ꯇꯝꯂꯛꯂꯦ꯫ ꯑꯁꯨꯝꯅ ꯏꯌꯣꯡ ꯁꯪꯗ ꯃꯪꯂꯥꯟꯒꯤ ꯊꯧꯗꯣꯛꯇꯨꯅ ꯊꯝꯕꯥꯜ ꯁꯅꯥꯒꯤ ꯃꯐꯝꯗ ꯑꯅꯧꯕ ꯄꯥꯎꯈꯣꯡ ꯑꯃ ꯆꯜꯂꯝꯂꯒ ꯑꯃꯝꯕ ꯑꯍꯤꯡꯗꯨꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯉꯣꯟꯕ ꯋꯥꯔꯤ ꯂꯣꯏꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯇꯝꯄꯥꯛꯌꯨꯝꯒꯤ ꯅꯤꯡꯉꯣꯜ ꯀꯥꯗꯨꯗ ꯀꯩꯔꯦꯟ ꯐꯥꯕꯤ ꯐꯤꯖꯦꯠ ꯂꯩꯇꯦꯡꯗꯨꯅ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯃꯥꯡꯗ ꯊꯝ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯒꯤ ꯍꯧꯅꯁꯥ ꯃꯗꯣꯝ ꯆꯤꯡꯂꯧ ꯁꯛꯇꯝꯗꯨ ꯌꯦꯡꯂꯒ ꯃꯤꯡꯁꯦꯜ ꯃꯥꯡꯗ ꯌꯦꯡ ꯃꯥꯃꯨꯛ ꯃꯁꯛ ꯐꯖꯕꯤ ꯆꯤꯡꯂꯧ ꯍꯦꯟꯕꯤ ꯅꯨꯖꯥ ꯑꯃꯠꯇ ꯂꯩꯔꯝꯂꯣꯏ ꯍꯥꯏꯗꯨꯅ ꯅꯥꯄꯜ ꯇꯧꯖꯩ꯫ ꯁꯖꯤꯛꯅ ꯍꯥꯏꯔꯛꯏ, ꯈꯨꯐꯖꯁꯤꯗꯤ ꯀꯔꯝꯕ ꯈꯣꯏꯃꯨꯅ ꯉꯥꯎꯔꯣꯏꯗꯒꯦ? ꯀꯔꯤ ꯈꯨꯐꯖꯅꯣꯃꯤ ꯁꯤꯕꯨ ꯃꯖꯥ ꯏꯕꯦꯝꯃ? ꯅꯍꯥꯛ ꯊꯛꯇ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯄꯥꯈꯪ ꯑꯃꯠꯇ ꯇꯝꯄꯥꯛꯌꯨꯝ ꯃꯄꯥꯁꯦ ꯂꯥꯟꯅ ꯆꯠꯄ ꯉꯝꯅꯗ꯭ꯔꯦꯃꯤ꯫ ꯑꯗꯨꯕꯨꯗꯤ ꯅꯕꯦꯝꯃ ꯑꯩ ꯍꯥꯏꯔꯦꯗꯅ, ꯆꯤꯡꯒꯤ ꯃꯆꯥ ꯍꯦꯅꯧꯕꯤ, ꯇꯝꯒꯤ ꯃꯆꯥ ꯅꯥꯅꯧꯕꯤ, ꯎꯃꯥ ꯁꯅꯥ ꯆꯤꯡꯖꯥꯔꯣꯏꯕꯤꯒ ꯄꯥꯡꯈꯛꯅꯦ ꯑꯩꯗꯤ꯫ ꯑꯗꯨꯃꯛ ꯍꯦꯛ ꯍꯥꯏꯕ ꯌꯥꯏ ꯏꯕꯦꯝꯃꯒꯤ ꯆꯤꯡꯂꯧ ꯁꯛꯇꯝꯁꯦ ꯑꯋꯥꯠꯄ ꯑꯃꯠꯇꯐꯥꯎ ꯍꯦꯛ ꯂꯩꯇꯦ꯫ ꯅꯪ ꯃꯉꯥꯏꯔꯦ ꯑꯩꯕꯨ ꯊꯥꯒꯠꯄꯤꯔꯤꯕ꯫ ꯊꯥꯒꯠꯄ ꯅꯠꯇꯤꯌꯦ ꯃꯖꯥ ꯏꯕꯦꯝꯃ, ꯑꯁꯦꯡꯕꯗꯣ ꯍꯥꯏꯖꯕꯅꯤ꯫
ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯁꯤꯗ ꯏꯕꯦꯝꯃꯒꯤ ꯈꯖꯥꯏꯅꯥ ꯃꯌꯧꯕ ꯀꯅꯥꯕꯨ ꯂꯩꯔꯝꯗꯣꯏꯅꯣ? ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯁꯖꯤꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯩꯔꯦꯟ ꯐꯥꯕꯤ ꯍꯔꯥꯎꯕꯅ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯤ꯫ ꯑꯩꯁꯦ ꯆꯥꯅꯅ ꯐꯖꯕ꯭ꯔꯥ? ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯤꯁꯤꯡꯂꯛ ꯍꯥꯏꯒꯦ ꯃꯆꯥ ꯏꯕꯦꯝꯃ, ꯁꯅꯥ ꯏꯕꯦꯝꯃꯅ ꯃꯌꯥꯝꯗꯒꯤ ꯏꯍꯦꯟ ꯍꯦꯜꯂꯤ꯫ ꯅꯪꯅꯗꯤ ꯑꯗꯨ ꯍꯥꯏꯔꯤꯕ, ꯑꯩꯒꯤ ꯐꯖꯕꯗ ꯉꯥꯎꯗꯕ ꯀꯦꯒꯦ ꯄꯥꯈꯪ ꯑꯃꯗꯤ ꯂꯩ꯫ ꯑꯩꯅ ꯀꯦꯔꯤꯕ, ꯐꯤꯖꯦꯠ ꯂꯩꯇꯦꯡꯂꯤꯕ ꯃꯥꯒꯤ ꯊꯃꯣꯏ ꯍꯨꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯊꯃꯣꯏꯗꯤ 이후 후다바ꯗꯧꯅ ꯇꯧꯏ꯫ ꯃꯁꯤꯗꯅꯤ ꯑꯩꯒꯤ ꯅꯤꯡꯕ ꯀꯥꯏꯔꯤꯕ꯫ ꯅꯪꯅ ꯊꯥꯒꯠꯂꯤꯕ ꯑꯩꯁꯦ ꯃꯥꯒꯤ ꯃꯤꯠꯇꯨꯗꯗꯤ ꯇꯨꯃꯤꯠꯀꯥꯡ ꯑꯣꯏꯅ ꯎꯔꯕ꯭ꯔꯥ ꯈꯪꯗꯦ꯫ ꯁꯖꯤꯛ ꯍꯥꯏꯕꯤ ꯃꯥꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕꯤꯗꯨ ꯀꯩꯔꯦꯟ ꯐꯥꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯕꯗꯧꯅ ꯇꯧꯏ꯫ ꯃꯕꯦꯝꯃꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯃꯇꯧꯗꯨ ꯊꯦꯝꯖꯤꯟꯕꯗꯧꯅ ꯏꯆꯪ ꯊꯧꯅ, ꯀꯔꯝꯕ ꯀꯦꯒꯦ ꯄꯥꯈꯪ ꯃꯤꯇꯥꯡꯕꯅꯣ? ꯑꯩꯈꯣꯏ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯐꯖꯕ ꯌꯦꯡꯕ ꯍꯩꯇꯕ ꯃꯃꯤꯠ ꯑꯅꯤꯗꯣ ꯀꯣꯊꯣꯛꯂꯒ ꯁꯒꯥꯏꯗ ꯍꯥꯞꯂꯒ ꯌꯥꯏꯐꯧ ꯐꯧꯒꯦ ꯅꯨꯡꯁꯥꯗ꯫ ꯁꯖꯤꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯩꯔꯦꯟ ꯐꯥꯕꯤ ꯅꯣꯛꯆꯩ, ꯑꯗꯨꯒ ꯁꯖꯤꯛ, ꯃꯤꯒꯤ ꯃꯆꯥꯗꯣ ꯃꯃꯤꯠꯇꯣ ꯀꯣꯊꯣꯛꯂꯗꯤ ꯇꯥꯡꯂꯣꯏꯗ꯭ꯔꯣ? ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯏ꯫ ꯇꯥꯡꯅꯤꯡ ꯇꯥꯡꯖꯁꯅꯨ ꯁꯅꯥ ꯏꯕꯦꯝꯃ, ꯌꯦꯡꯕ ꯍꯩꯇꯕ, ꯐꯖꯕ ꯀꯔꯤꯅꯣ ꯃꯁꯛ ꯈꯪꯗꯕ ꯃꯤꯆꯅꯥ ꯑꯅꯤꯗꯣ ꯎꯔꯨꯕꯒꯤ ꯃꯍꯩ ꯌꯥꯟꯗ꯭ꯔꯕꯅꯤ꯫ ꯀꯔꯝꯕ ꯀꯦꯒꯦ ꯄꯥꯈꯪꯅꯣꯅꯦ? ꯃꯁꯛ ꯃꯃꯤꯡ ꯂꯩꯐꯝ ꯇꯥꯛꯄꯤꯌꯨ꯫ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯃꯃꯤꯠ ꯑꯅꯤꯗꯣ ꯑꯩ ꯀꯣꯊꯣꯛꯀꯦ꯫ ꯁꯖꯤꯛꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯨꯛꯂꯤ ꯄꯥꯏꯗꯨꯅ ꯅꯣꯛꯆꯩ, ꯅꯣꯛꯂꯒ ꯏꯁꯤ ꯁꯤꯈꯩ ꯍꯥꯏꯔꯛꯏ, ꯀꯦꯒꯦ ꯄꯥꯈꯪꯗꯨꯗꯤ ꯑꯇꯩ ꯀꯅꯥ ꯅꯠꯇꯦ, ꯏꯕꯨꯡ ꯑꯔꯥꯕꯅꯦ꯫ ꯁꯖꯤꯛ ꯃꯃꯤꯠ ꯃꯅꯥ ꯏꯊꯛ ꯊꯛꯀꯠꯂꯒ, ꯀꯔꯤ ꯍꯥꯏꯕ ꯁꯅꯥ ꯏꯕꯦꯝꯃ? ꯑꯩꯒꯤ ꯅꯥꯁꯤꯅ ꯅꯠꯇ꯭ꯔꯥ ꯁꯦꯟꯗꯥꯅꯅ ꯇꯥꯕꯗꯤ ꯅꯠꯇꯦꯀꯣ? ꯅꯠꯇ꯭ꯔꯥ ꯁꯦꯟꯗꯥꯅꯕ ꯅꯠꯇꯦ, ꯅꯪꯅ ꯇꯥꯔꯤꯗꯣ ꯑꯆꯨꯝꯕꯅꯤ꯫ ꯑꯗꯣ ꯏꯕꯨꯡ ꯑꯔꯥꯕꯗꯤ ꯃꯃꯤꯠ ꯑꯅꯤꯗꯣ ꯀꯣꯊꯣꯛꯄꯤꯔꯣꯏꯁꯤ, ꯀꯣꯊꯣꯛꯂꯨꯔꯒ ꯑꯃꯨꯛ ꯇꯥꯡꯅꯕꯅꯤ꯫ ꯇꯞꯅ ꯇꯞꯅ ꯁꯅꯥ ꯏꯕꯦꯝꯃꯒꯤ ꯐꯖꯕꯗꯨ ꯌꯦꯡꯕ ꯍꯩꯔꯛꯀꯅꯤ꯫ ꯌꯦꯡꯕꯕꯨ ꯍꯩꯔꯛꯀꯗ꯭ꯔꯅꯦ ꯃꯗꯨꯒꯤ ꯄꯥꯈꯪ ꯈꯣꯟꯅꯧꯕꯗꯣ? ꯇꯍꯥꯔꯨꯗ꯭ꯔꯕꯁꯨ ꯇꯞꯅ ꯇꯞꯅ ꯍꯩꯖꯔꯛꯀꯅꯤ꯫ ꯄꯦꯠꯂꯤꯉꯩꯗꯅ ꯂꯩꯈꯣꯝ, ꯀꯟꯗ ꯀꯟꯁꯤꯜꯂꯛꯂꯒꯅ ꯂꯩꯕꯥꯛ꯫ ꯍꯣꯏꯗ, ꯃꯇꯝ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯣ ꯏꯕꯦꯝꯃ, ꯅꯍꯥꯟꯒꯩ ꯁꯅꯥ ꯏꯕꯦꯝꯃꯅ ꯀꯦꯕꯗꯒꯤ ꯉꯁꯤꯅ ꯏꯍꯦꯟ ꯍꯦꯟꯅ ꯐꯖꯕꯗꯧꯅ ꯇꯧꯏ꯫ ꯑꯗꯣ ꯑꯋꯥꯠꯄ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯏ꯫ ꯀꯩꯔꯦꯟ ꯐꯥꯕꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯗꯨ ꯌꯦꯡꯂꯒ ꯏꯄꯥ ꯄꯥꯈꯠꯅ ꯁꯖꯤꯛ ꯌꯦꯡꯂꯒ, ꯀꯔꯤ ꯋꯥꯠꯂꯒꯦ ꯍꯥꯏꯁꯦ? ꯁꯅꯥ ꯏꯕꯦꯝꯃ, ꯅꯅꯥꯏꯅ ꯁꯨꯝ ꯈꯟꯖꯕꯗ ꯂꯩꯔꯥꯡ ꯅꯥꯆꯣꯝ ꯑꯃ ꯋꯥꯠꯂꯤ꯫ ꯑꯗꯨ ꯑꯣꯏꯔꯗꯤ ꯊꯤꯜꯂꯦ ꯁꯖꯤꯛ, ꯍꯧꯖꯤꯛꯃꯛ ꯂꯩꯀꯣꯜꯗ ꯆꯪꯂꯒ ꯆꯤꯡꯒꯣꯡꯂꯩ ꯍꯦꯛꯂꯨꯆꯣ꯫ ꯉꯁꯤꯗꯤ ꯆꯤꯡꯒꯣꯡꯂꯩ ꯅꯥꯆꯣꯝ ꯁꯦꯝꯂꯒ ꯅꯥꯞꯄꯗ ꯑꯣꯏꯅ ꯂꯩꯆꯤꯟꯒꯦ꯫ ꯀꯩꯔꯦꯟ ꯐꯥꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯅꯤꯡꯉꯣꯜ ꯀꯥꯗꯒꯤ ꯂꯩꯀꯣꯜ ꯂꯩꯔꯤꯕꯗꯨ ꯇꯝꯅ ꯆꯤꯡꯒꯣꯡꯂꯩ ꯍꯦꯛꯄ ꯆꯦꯟꯊꯣꯔꯛꯏ꯫ ꯆꯤꯡꯒꯣꯡꯂꯩ ꯍꯦꯛꯂꯨꯔꯒ ꯂꯩꯀꯣꯜꯗꯒꯤ ꯊꯣꯛꯂꯛꯄ ꯇꯝꯄꯥꯛ ꯌꯨꯝꯒꯤ ꯍꯣꯖꯪꯂꯣꯝꯗ ꯂꯥꯞꯇꯛꯅ ꯂꯥꯛꯂꯤꯕ ꯑꯔꯥꯕ ꯑꯃꯗꯤ ꯇꯣꯝꯆꯧꯗꯨ ꯎꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯗꯨ ꯎꯕꯗ ꯏꯄꯥ ꯄꯥꯈꯠꯅ ꯅꯤꯡꯉꯣꯜ ꯀꯥꯗꯨ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ, ꯑꯗꯨꯒ ꯑꯔꯥꯕ ꯂꯥꯛꯍꯧꯏ ꯍꯥꯏꯗꯨꯅ ꯄꯥꯎꯗꯝꯖꯩ꯫ ꯑꯁꯨꯝꯅ ꯄꯥꯎꯗꯝꯖꯕ ꯀꯩꯔꯦꯟ ꯐꯥꯕꯤ ꯍꯔꯥꯎꯕꯅ ꯂꯋꯥꯏ ꯂꯨꯇꯣꯟ ꯁꯥꯠꯂꯤ꯫ ꯅꯕꯨꯡꯉꯣ ꯂꯥꯍꯧꯏ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯂꯥꯍꯧꯏ ꯁꯅꯥ ꯏꯕꯦꯝꯃ꯫ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯍꯥꯏꯅꯕ ꯇꯥꯏꯕꯪ ꯃꯤ ꯑꯍꯤꯡꯕꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯨꯅꯨ ꯍꯥꯏꯗꯨ ꯆꯨꯝꯂꯦꯗꯅ꯫ ꯑꯗꯨꯗꯤ ꯏꯕꯨꯡ ꯑꯔꯥꯕꯅ ꯉꯥꯎꯅꯕ ꯏꯕꯦꯝꯃꯒꯤ ꯅꯥꯞꯄꯗ ꯆꯤꯡꯒꯣꯡꯂꯩ ꯅꯥꯆꯣꯝꯁꯦ ꯆꯤꯟꯖꯔꯛꯂꯒꯦ꯫ ꯆꯦꯜꯂꯛꯑꯣ, ꯈꯪꯅꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯐꯖꯕꯁꯦ ꯃꯥꯒꯤ ꯃꯥꯡꯗ ꯁꯥꯠꯇꯣꯛꯍꯟꯒꯦ꯫ ꯇꯧꯒꯗꯕꯅꯤ ꯁꯅꯥ ꯏꯕꯦꯝꯃ, ꯂꯩꯔꯥꯡꯒꯤ ꯃꯄꯣꯛꯇ ꯄꯣꯛꯂꯕꯗꯤ ꯂꯩꯅꯝ ꯌꯦꯟꯕ ꯇꯥꯏ꯫ ꯂꯩꯅꯝꯁꯤꯅ ꯄꯥꯈꯪꯒꯤ ꯊꯃꯣꯏ ꯐꯥꯖꯤꯟꯕꯅ ꯅꯤꯡꯉꯣꯜ ꯑꯣꯏꯅ ꯄꯣꯛꯄꯒꯤ ꯑꯆꯧꯕ ꯊꯧꯗꯥꯡꯅꯤ꯫ ꯊꯧꯗꯥꯡꯗꯣ ꯉꯁꯤꯗꯤ ꯎꯠꯂꯣ꯫